Militant Singi Thingsat Kem Asi Kangpupi District Ki Kangchu Police Station Ki Manung Chanba Kharam Wi-Fi Khulda Lahangki Joy Kem Haina Nauna Ming Thonjinduna Hongjilak Labadi Kangpupi Amasung Churachanpur da Hojik Nagasingi Paringi Lamda Fauduna Chatliba Kukisingi Lifeline Oriba Lambi Sing Mapung Fana Thingjilagani Haina Foothills Naga Coordination Committee FN na Thadorokpa Cherol Amana Phongdorakli Cherol aduna makata na hai naga tabalam sing da Kuki militant singi kem hongjilakna batharang toribasi committee asina yade thawong ase Foothills Naga Coordination Committee na ikai bapiba khakta tana naga miyam gi hakmatpani Manipur miyam gi maikai dagi Foothills ta lairiba naga singi sentiment ikai khumnagani haina phongdokhraga su agreement review tawduna kharam Wi-Fi khulda unlawful Kuki militant group singi su kem Hongdokna batharang tauribasi yabangam loinana Kuki amadi naga community ani gi marakta chawna I nai tanaba haibadu thokani karigumba hongjilaklabadi maduda thorakpa fafata tekchak pumnamak Manipur lengak na pugadabani Manipur lengak ki maikai degi Foothills Naga singi sentiment ikai khumnagani haina phongdokhibana maram oiraga good feta Foothills Naga Coordination Committee na Kukisingi mathakta chathakhiba thingbagi khongjang sing adu handokhibani illegal Kuki village amata yellow proof oiriba naga singi lamsingi ayaba yaudana leiba yaroi karigumba anawba khulling khalakpa tarabadi chingnaba tawdana eviction tawgani Kuki militant sing na naga sing na chathaba namthaki thawong sing yauna Kuki militant sing na logi wangmada thabak chathariba sing asida matam kuina khangduna leiba ngamloi Russia na drone chanipan hena kapsinduna khwaidagi chawba attack chatharakre haina Ukraine phongdokre Russia na lan adu hokhiba matungdagi Ukraine na khwaidagi chawba aerial attack ta ngasi nomaijing numita drone amasung missile singna Laiba adugi konungda attack chatharakre amasung maduda yamdrabada mioi ani sikre amasung maduda maruiba government building amagi mathakdagi maikhu kakhalakre Russia na drone chanipan ga manga amasung Dikor single loina na Ukraine attack toraki haina official singna haikhe Ukraine gi air force ki wanganglo Yuri inhatna Ngasigi attack adu hojik fawbagi manungda khwaidagi chawba Russian drone attack ni haiki Russia na tungan ba type ki missile taraga humdoi su kablaki Ukraine gi air force tagi tholakhiba statement adugi matung ina Ukraine drone Chatek kanifuga tabret amasung missile mari kapthakre amasung neutralize tawkre Russia gi drone singna Kiev ki district amada mathol mapan gi residential building ama amasung Atopa district amada mathol mari gi residential building amada attack tawki lan hek loibaga lan amache tahalaba leiba asigi damak Ukraine gi allied kunga taruk na Re-insurance force ama oina troop sing deploy tawnaba wasak kiba matung Europe ki luchingba singna Russian luchingba Vladimir Putin da lan adu loisinna bagi thabak tawnaba taksin kiba matung attack asi lakhibani Ukraine ki president Volodymyr Zelensky na peace agreement ama negotiate tawnaba Putin unanaba mahak thorang tauri Haikhre amasung lan asi loisinaba Russia da taksinaba makhoi gi mathakta chairak piba sanction sing thamnaba US President Donald Trump da appeal tawkre Gaza gi infrastructure gi chada 90 Israel na thugaikre Gaza city da Hamas organization na sajannabani haiba building Israel Defense Forces IDF na thugaikre building adugi manakta Hamas da explosive device kaya marumsu Pumduna thammi haiba Israel Defense Force singi wafam adu Gaza gi government media office na yakhidre amasung makhoina wafam sing adu micham sing amasung infrastructure da target tawba adu achumbo ohednaba amasung Palestinian micham singbu makhoi gi mayumdagi namduna tanthoknaba khudum chanduna lakliba sing adu sijinnaba minambagi systematic policy amani haina Israel army na pandam thamduna building sing adugi manungda mathol taragani thoigi Musta Tower adu yauki Madu irai numita bong kapsilaga uful olhankre Gaza city dagi ki tujung pokliba miyamna chelakhibaga UNICEF wangangloi state ingram na Gaza city dagi Palestinian singnam fuda Tanthokna bagi Israel gi campaign leiriba miyam gi tangkhai amarom di angang singni hairaduna mi million amarom da achoba ki ba piba amani Haikhre Gaza gi manungda ani suba mioi khudingmak angang amani haibase ningsingba maru oi amasung makhoi gi damak punsi asi oithokningai leitaba ama oirakle haina Al Jazeera da ingram na haiki Thakun ganipan lom henbagi war asida Israeli forcing na changchata pung khudingi yamdrabada Palestinian angang ama hali haina Save the Children na haiki Al Jazeera na Gaza government masing palladuna phongdokpagi matung ina yamdrabada angang lising kun October 2023 gi manungdagi hatkre Mathol kunga mari gi residential tower gi tare suba floor da mai chakre rescue chathari Dahisar is the Mathol kunga mari gi residential tower amagi manungda ngasi nubiungba matungda mai chakpagi thawdo ama thokre haina civic official singna phongdokre mai chakpagi paudu Santinagar da new Janaglayan Society gi tare suba floor da nungthil pung ahumlom tabadani aduba hojik fawbada mise minagi pawleiti haina official singna phongdorakli haina PTI gi pawna hairi awang tower adu mai khuna pik thankhibana rescue amasung containment operation sing chathariba firefighters singidamak singnaba ma oiri atai emergency response vehicles single loina na yamdrabada
Fire Regiment Taret mafam aduda changsinki mai kanbagi thabak makha chathari mai chaklakhiba adudagi haurakpham maram adu hojik chapchana lepangamdri haina official singna makha takhi. Manipur gi Chingi District Union Territory oina semgadabani ahan boina handakta center na Kuki arm group singa su agreement sign tawnakhiba aduda political settlement ama purakpagi wafam ama yauriba asi Kuki Jo singna taliba separate administration gi demand asigi maroiba demand amani Kuki Jo miyam gi demand di Manipur gi Chingi jaga sing asi Union Territory ama oina sembani haina voice of the Kuki na thadorokpa cherol amana hairi cherol asina makha ta na haribana Kuki Jo singna taliba separate administration demand asi pigani haina center gi maikaidagi chapchana thajaba piba leitri adubu su agreement aduda political settlement ki wafam ama yauriba asina Kuki Jo singi demand asi center na yamna serious oina lawi haibadu takpani Delhi gi maikaidagi Kuki Jo singi political aspiration ase Indian Constitution gi framework manungda khannaba pamli haibadu agreement asina chapchana ulei Indian Constitution ki Article 3 ki makhada nauna state natraga Union Territory semba natraga state ki boundary hongdok hongjin tawba haibasi parliament full authority ni masida state na yaba lawdrabasu yai territorial integrity kai haloi hariba wasak asi toina kai haibasi itihas na sakhini Bihar na matam amada Jharkhand state semba yaram khidaba ado parliament ki resolution amana tungan tungana khaidoki masiga chamana na Andhra Pradesh tagi Telangana state khaidoki hairi Modi na maril lairabadi US tagi pusilakpa potlam singda chada 75 ki tariff thamjillu Kejriwal Aam Aadmi Party AAP gi convener Arvind Kejriwal na PM Modi da naril lairabadi leibak miyam gi damak na thongna puthoktuna US na India da chada yankhai gi tariff thamjilakhiba adugi paukhum oina US tagi India da pusilakpa potlam singda chada humpudara manga gi tariff thamjillu Haikhre New Delhi da pangthokpa paugi mifam amada wa ngangladuna Arvind Kejriwal na hai chahi ase gi December 19 fauba US tagi pusilakpa lasing da India na chada taraga mathoi gi duty lawdana bawarif lawkhiba asina India gi lasing thariba farmer sing da sogalagani center lainga ki thawong asina US gi lasing thaba farmer sing bo ina khulanbada natana Gujarat ki lasing farmer sing bo laira tanba haibadu ohelagani PM Modi na maril lairabadi leba asida lairiba mipum khudimang na mahapu sawganaba amasung mahaki tungda leptuna chawkhat khongjel da saruk yanaba sem saduna lei adubu US na chada yankhai gi tariff thamjinduna chatnaba haukraba fawbada ngasi fawba paukhumpi daba haibasi laibak thibani Trump na marup haiba wafam toina sizinariba asishu changyeng tawnaba gidamak PM Modi na US ki potlam singda tariff thamjinba mathau tai madu tada term ki asengba pukchel adu khangba ngamgani haiki Kejriwal na makha taraduna leiba asigi lasing farmer sing bulaira talhandanaba amadi cotton industry chawkhuthanaba gidamak US tagi pusilakba lasing amasung masina saba potlam singda chada taraga mathoi gi duty lawgadabani masida natana lawmi singda minimum support price MSP fanghanba amasung lawmi singdagi lasing kg kunda lupa lising aniga chama da laigadabani haidi panbaya badi mamang thada center lainga na US agi pusilakwa lasing da chahi asigi December 19 fawwa chada taraga mathoi gi export duty lawdana bawarif lawkhibani US ki president Trump ki chada yankhai gi tariff chatnaba hokibana lalon itik ki oiba charang na balhelingai da US ki lasing da duty lawdana bawarif lawkhiba sina lasing farmer singi marakta chawna chamamnaba amasung pukning nungnangba pohalle haidi Cricket match chatharingai da bom pokhairakpadagi mioi ama sikre Pakistan gi Khyber Pakhtunkhwa gi Bazwar district laiba Kausar cricket ground da cricket match ama chatharingai da khangaudana bom ama pokhairakpadagi mioi ama sikre hari thaudo adu yaikhai thingai ba singna tamnana landa chathabani haina Pakistan police na paumi singda phongdorakre Khyber Pakhtunkhwa province ase haukiba matam kayagi mamangdagi terrorist ke attack chathaduna yamna khudongthiba mayoknariba province ama oiri handakta su Khyber Pakhtunkhwa lengangna provincial assembly gi in camera session ama tawkhibaga loinina laiba adugi military amasung senior official singna laiba adugi oirakli bangak sen gi matangda marik chumba report pirakna bakhangan khiba lairabani Pakistan da nungtigi fongba pauche express tribune na thamlakpa warol amada assembly session manungda Khyber Pakhtunkhwa gi minister Asad Ayuf na elected representative singna province adugi ngaksen gi hiram sing khanabada saruk yanabagi wafam phongdoki balairabani minister singna federal lenga ki mayakta kanma kholaw law khibaga loinena Khyber Pakhtunkhwa da handakta mausa gi amangata sing thoktuna mioi kaya wana nanghan khiba adubu lengak na thausabi de haiduna yaningdaba wafam sing phongdoki awaba tariba mafam aduda tengbang gi polam sing Yohanbagi mahutta chana thaknaba polam sing supply tawbagi chang hanthan ki hairi province asida terrorism gi thawong sing nongmonomagi hengalakpa maramna local security force ta afaba makal gi khulai pida basu yaningdaba phongdoki Kaithal 360 gi update gi lokhochar ke Burma da Kukisingna leramba yum bunker sing Athoubasingna khudum chankre Kanglaipak apunba kholaw gi update gi lokhochar ke KIA KNLA KNDO KNA plus PDF na luchingba ga military junta ga khuthokna bada refugees sing yam sokpa yaukre